Welcome to Manipuri Horror Tube. I'm Mamakta Yingpiriba Kudina, channel Asibu subscribe to Biramu, Aduga Matundasu Aki Warika, Yingbo from Vinabai Makta, Belagan Basanambiramu. Ngasigi wari asidi 2019 da release hoikiba Indonesian horror movie Tambeng lingsir haiba sigi maramdani. Movie asigi ratings ti IMDb da 5.3 out of 10 fangi aduga 86% fresh oidi. So ma'am thangtaba tawdana, let's roll the intro. Movie asigi ahubada asukpo umang amada yum ama leirami. Yum aduda namang kaubi nupi ama lingsir wangi haina kauba isei ama ahing athingba saklami. Hairiba lingsir wangi asi phattaba thawaibu tanthoknaba amadi ngakthoknaba makhalgi isei amani. Adubu kadomdagi no khangudana makhoi yumgi nakanda huriba u pambidudagi ugi ura phanayama thongnawdagi adum chaksilakhi. Aduga namangbu isei adu lepannaba tawbagum magi hakchang kaya pumbada yechinki phajinki punsinki pamataw si ubada namang khanglawlawrki adubu namangi machanupi mala nakanda haibadi nakangi ka adu tumduna lerami pokol du taraduna mala su tentoraki dubu mala lamaya rupakanda mabusu u maraduna phajinki haibadi mabu ngaireduna lerambagum tawrami Hojik namang malabu nanthoknaba mathak thamnumba lemtona duda ura haibadi lemtona duna ura duda langsingki asidagidi mai chakkalaktuna umara sindusu tamtamna mapana thoki adubu mai aduna yumsinba thungna chakkalaktuna mala maikhu aduna phungetuna wanthaki mata asida namang machanupibu maina lamba phanglaroidraba jaga amada puthoklami adubu kadomdeno khangawdana namangbu mainungda khangini silaki Renana namang kanbina bayawdana maye tuda matom chaktuna sisaki. Tanja asida ngasagi u marado malagi khanau manungda changkhiba wo fange asikalonena sinasi katoiki. Mathangi sinda mala phana kuina wantharuraba matungda wakhal taraki. Maduda ma hospital amado admit oriduna lerami. Magi makhura gatot amadi mandomcha Amanda sulerami. Doctor na yenglaba matungda gatot pu hairaki. Sundobani Nusatiningai di kaimtadi leite adubu magi khanawda infection amadi oire so hapta mukti magi konsensi thoklaroi adubu tapna aina piriba hidak se charaga dum pharakani sidedi Amanda na malagi manata changlaktuna hairke nang kaimta waruganu ekhoi myam leri sidedi khoida dum leirudubani sidei mala hospital lagi discharge oirba matungda gatot amadi Amanda gi haibadi makoi gi mayumda puraduna lakhi Gari da gatot ki machanipa Ronald Kouba haibadi malagi cousin brother ama thenaki masida mana ahanba thengnaba oirabasu yam thuna malabu macheni haiduna accept tawiki aduga slate ama piraga hairaki hainingba kaya lerabasu slate sida choksine iraga haira uko numidang wairamda gatot ki machanupi Daisy mayum nanjilaki adubu mala lairamba ubada uncomfortable feel tawki adubu mak kaimtadi haizakide chak chaminaba matamda mapana thengna hanjilakpagi ngangakhi maduda Daisy na ei manabi singa 17th birthday celebration mapanda tawbagi planning tawbada thengdokre haina hairaki madu tabada mapana yaroi adak mapanda ka party tawba yaroi sise haibadi nangna chahi 35 suba matamda 35 phabagi birthday da fangani hadak chahi sidadi nang asumba party kai ka amta tawba piro haina hairaki Hidaydi sinasi septo igiduna malana tumpham kaadu da utlaki mala tumningai da thonga du yerakhi aduga yenglubadidi kanamata leramde adubu kaadu da tamliba misela duda phi amna kupsindun lerami phi adu lawtholuba kada akiba phanglaba nupi ma misel manungda leplaga lerami asidei phawduraktuna malabu harakhi mak nangbu lawba lakani lingsir wangi seiduni jango si hairamaga thawai du makhe mana sumna hairam liba karigino haiba makha tarakpa sida kanglakani nongalaga Daisy gi mamanabi ani ka Daisy ga unaba laklami Daisy su mabani bu imung da busilakhi
ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯥꯂꯥꯕꯨ ꯎꯔꯗꯨꯅ ꯀꯅꯥꯅꯣꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯗꯦꯖꯤꯅ ꯑꯁ ꯑꯗꯨ ꯀꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯤꯗꯩ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯗ꯭ꯔꯣꯌꯤꯡ ꯕꯨꯛꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯌꯦꯛ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯦꯖꯤꯕꯨ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯃꯨꯛ ꯁꯤ ꯅꯨꯄꯤꯁꯦ ꯌꯦꯛꯄ ꯍꯧꯔꯕꯣ? ꯑꯗꯣ ꯀꯅꯥꯅꯣ ꯅꯪꯅ ꯇꯣꯏꯅ ꯁꯤ ꯅꯨꯄꯤꯁꯤꯗ ꯌꯦꯛꯂꯤꯁꯤꯕꯣ? ꯃꯗꯨꯗ ꯗꯦꯖꯤꯅ ꯈꯪꯗꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯍꯦꯛꯇ ꯎꯏ, ꯑꯗꯨꯅ ꯑꯩꯁꯨ ꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕꯤ ꯔꯦꯍꯃꯥ ꯒꯇꯣꯠꯀ ꯂꯣꯟꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯦꯍꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯒꯗꯤ ꯅꯪ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯌꯨꯝꯗ ꯍꯥꯏꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ? ꯑꯗꯨꯒ ꯃꯥꯂꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯣꯏꯟꯁꯤꯗꯦꯟꯁꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ꯫ ꯁꯤꯗ ꯒꯇꯣꯠꯅ ꯍꯣꯏ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯕꯨꯗꯤ ꯂꯥꯏ, ꯑꯗꯨꯕꯨ ꯇꯧꯕꯗꯤ ꯌꯥꯝꯅ ꯂꯨꯏ, ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯗ ꯃꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯃꯕꯥꯅꯤ ꯈꯪꯕꯗꯧꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯇꯩ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅ ꯈꯪꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯕꯥꯅꯤꯅ ꯂꯣꯠꯂꯤ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯒꯇꯣꯠ ꯇꯨꯃꯤꯟꯅ ꯎꯪꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯃꯦꯟꯗꯥ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯒꯇꯣꯠꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯅꯪꯅ ꯃꯥꯂꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ? ꯅꯪ ꯀꯩꯒꯨꯝꯕ ꯑꯔꯣꯠꯄ ꯋꯥꯔꯤꯒ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯄꯨꯟꯅ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯣꯏ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯑꯦꯃꯦꯟꯗꯥꯕꯨ ꯒꯇꯣꯠꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯦꯕꯜꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯁꯨ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯏꯔꯥꯠꯄꯒꯤ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯇꯣꯠ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯠꯐꯝ ꯑꯗꯨꯗ ꯈꯨꯔꯨꯝꯖꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯃꯁꯤ ꯀꯦꯟꯖꯦꯡ ꯔꯥꯇꯣ ꯍꯥꯏꯗꯨꯅꯤ, ꯃꯍꯥꯛꯅꯅꯤ ꯑꯩꯈꯣꯏꯕꯨ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯛꯈꯤꯕ, ꯌꯧꯍꯜꯂꯛꯈꯤꯕ꯫ ꯒꯇꯣꯠꯅ ꯇꯧꯔꯝꯂꯤꯕ ꯕꯤꯍꯦꯕꯤꯌꯔ ꯑꯗꯨꯗ ꯑꯦꯃꯦꯟꯗꯥ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯪꯈꯤ, ꯑꯗꯨꯒ ꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯒꯇꯣꯠꯅ ꯁꯤꯗ ꯅꯪ ꯀꯤꯒꯅꯨꯋꯣ, ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ, ꯂꯣꯏꯅ ꯂꯤꯒꯦ, ꯅꯪ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯇꯣꯠ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯑꯦꯃꯦꯟꯗꯥꯕꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯁꯥꯟꯇꯤꯗ ꯋꯥꯔꯤꯁꯦ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈꯤ, ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤꯗꯨꯅ ꯈ꯭ꯋꯥꯡꯒꯣꯏꯕꯤ ꯀꯣꯏꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯄꯥꯕꯨꯡꯁꯨ ꯑꯃꯠꯇ ꯁꯦꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯒꯤ ꯁꯦꯜ ꯄꯨꯝꯕ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯍꯧꯏ꯫ ꯑꯩꯗꯤ ꯀꯔꯝꯅ ꯁꯤꯡꯒꯅꯤ, ꯁꯣꯝꯗ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇ꯭ꯔꯕ ꯇꯟꯖꯥꯗꯨꯗ? ꯑꯁꯤꯗꯩꯗꯤ ꯅꯣꯡꯃ ꯒꯦꯟꯖꯦꯡ ꯔꯥꯇꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯈꯤ, ꯑꯗꯨꯕꯨ ꯁꯤ ꯂꯥꯏꯁꯦ ꯑꯐꯕ ꯑꯃꯛꯇꯤ ꯅꯠꯇꯦ, ꯍꯦꯜꯗ ꯂꯩꯕ ꯁꯦꯇꯟꯒꯨꯝꯕꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯏꯔꯥꯠꯆꯕꯗ ꯊꯨꯡꯉꯣꯏꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯔꯥꯠꯄꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯗꯨꯗꯤ ꯑꯆꯝꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯖꯩ, ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯗꯨꯗ ꯗꯤꯜ ꯑꯃ ꯇꯧꯈꯤ꯫ ꯑꯁꯤꯗꯩꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯈꯥꯛꯄ ꯂꯩꯇꯅ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ꯫ ꯉꯁꯤ ꯍꯤꯡꯂꯤꯕ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯑꯁꯤꯁꯨ ꯅꯪꯗ ꯄꯤꯔꯤꯕ ꯅꯨꯡꯉꯥꯏꯕ, ꯏꯆꯥꯁꯤꯡꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯤꯡꯂꯤꯕꯀꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯑꯦꯃꯦꯟꯗꯥꯅ ꯑꯗꯨꯕꯨ ꯅꯪꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯗꯤꯜ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯒꯇꯣꯠꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯤ ꯇꯥꯕꯗ ꯑꯦꯃꯦꯟꯗꯥ ꯂꯋꯥꯏ ꯂꯛꯇꯨꯅ ꯁꯥꯠꯈꯤ꯫ ꯀꯔꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯖꯤꯕꯨ? ꯅꯠꯇꯦ, ꯗꯦꯖꯤ ꯅꯠꯇꯦ, ꯑꯗꯨꯗꯤ ꯀꯅꯥ? ꯃꯗꯨꯗ ꯒꯇꯣꯠꯅ ꯃꯥꯂꯥ꯫ ꯁꯤ ꯍꯥꯏꯔꯛꯄꯗ ꯋꯥꯔꯤ ꯄꯨꯝꯕꯒꯤ ꯑꯁꯦꯡꯕꯗꯨ ꯔꯤꯚꯤꯜ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯦꯡꯕꯗ ꯗꯦꯖꯤ ꯑꯃꯗꯤ ꯃꯥꯂꯥ ꯃꯕꯥꯅꯤꯁꯦ ꯐꯥꯏꯕꯣꯛꯅꯤ, ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯨꯝꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯔꯦꯍꯃꯥ ꯑꯃꯗꯤ ꯒꯇꯣꯠ ꯈꯛꯇ ꯈꯪꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯔꯣꯅꯥꯜꯗ ꯑꯃꯗꯤ ꯃꯥꯂꯥ ꯄꯨꯟꯅ ꯁꯥꯟꯅꯕꯗ ꯏꯃꯨꯡꯒꯤ ꯀꯦꯟꯖꯦꯡ ꯔꯥꯇꯣꯒꯤ ꯏꯔꯥꯠꯐꯝ ꯀꯥ ꯑꯗꯨꯗ ꯈꯪꯗꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯥꯂꯥꯅ ꯆꯪꯂꯛꯄꯗ ꯉꯔꯥꯡ ꯎꯈꯤꯕ ꯑꯀꯤꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯂꯥ ꯀꯤꯃꯟꯈꯤꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯊꯣꯛꯈꯤꯗꯦ꯫ ꯃꯁꯤꯗ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯆꯦ ꯃꯆꯦꯠ ꯑꯃ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯡꯈꯤ꯫
ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯒꯗꯕ ꯑꯃꯅ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯂꯥꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯕꯤꯔꯝꯗꯦ, ꯑꯗꯨꯕु ꯃꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯅꯕ ꯇꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯣꯝꯗ ꯒꯇꯣꯠ ꯑꯃꯗꯤ ꯑꯦꯃꯦꯟꯗꯥ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯁꯨꯡꯌꯧ ꯌꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯀꯨꯏꯁꯤꯟꯗꯨꯅ ꯂꯩꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯀꯦꯟꯖꯦꯡꯂꯥꯇꯣꯅ ꯃꯌꯨꯝꯗ ꯌꯧꯍꯟꯗꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯒꯤ ꯑꯃꯈꯛꯇꯤ ꯁꯣꯏꯗꯅ ꯉꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯐꯥꯎꯕ ꯉꯝꯃꯤ꯫ ꯑꯁꯤꯗꯩ ꯗꯦꯖꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯑꯃꯗꯤ ꯅꯣꯛꯈꯦꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯀꯦꯟꯖꯦꯡꯂꯥꯇꯣ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯛꯂꯛꯈꯤ꯫ ꯗꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯗ ꯈꯝ ꯊꯦꯡꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯖꯤꯜꯍꯧꯒꯗꯕ ꯑꯃꯅ ꯀꯦꯟꯖꯦꯡꯂꯥꯇꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯅꯤ, ꯑꯗꯨꯒ ꯃꯥꯁꯤ ꯅꯨꯄꯥꯁꯨ ꯑꯣꯟꯕ ꯉꯝꯃꯤ, ꯅꯨꯄꯤꯁꯨ ꯑꯣꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯃꯛ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯃꯥꯂꯥ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯇꯣꯠꯀꯤ ꯔꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯊꯤꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯪꯉꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯏꯔꯕ ꯐꯣꯇꯣ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯒꯇꯣꯠꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤ, ꯃꯗꯨꯗ ꯃꯥꯂꯥꯅ ꯍꯦꯛ ꯎꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗꯣ ꯐꯣꯇꯣ ꯑꯗꯨꯗ ꯒꯇꯣꯠꯀ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯗꯤ ꯗꯦꯖꯤꯅꯁꯨ ꯃꯪꯂꯥꯟꯗ ꯍꯦꯛ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯁꯤ ꯅꯨꯄꯤꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯒꯇꯣꯠ ꯑꯃꯁꯨꯡ ꯃꯔꯤꯟ 1996 ꯍꯥꯏꯅ ꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗꯩꯗꯤ ꯃꯥꯒ ꯗꯦꯖꯤꯒꯁꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯃꯁꯨꯡ ꯃꯔꯤꯟꯁꯦ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯁꯤꯅꯅꯤ ꯃꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯣꯠꯅꯖꯔꯛꯏꯕ, ꯑꯗꯨꯒ ꯚꯨꯠꯀꯨꯝꯅ ꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯒꯇꯣꯠꯅ ꯄꯥꯔꯗꯨꯅꯇ ꯂꯩꯕ ꯑꯃꯁꯨꯡ ꯂꯤꯡꯁꯤꯔ ꯋꯥꯡꯒꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯏꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯒꯇꯣꯠꯅ ꯌꯨꯝ ꯌꯧꯕ ꯉꯝꯂꯛꯇꯕꯁꯤꯡꯗꯨꯁꯨ ꯃꯔꯤꯟꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦ꯫ ꯒꯇꯣꯠꯀꯤ ꯈꯣꯡꯗ ꯅꯥꯔꯛꯄ, ꯃꯥꯂꯥꯒꯤ ꯃꯈꯣꯡꯗ ꯂꯩꯈꯣꯝ ꯇꯣꯠꯂꯝꯕ ꯄꯨꯝꯕ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯃꯔꯤꯟꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯔꯤꯟꯗꯁꯨ ꯀꯩꯅꯣꯝꯃ ꯁꯛꯇꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯂꯤꯡꯁꯤꯔ ꯋꯥꯡꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯗු ꯌꯥꯎꯔꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯆꯦ ꯑꯗꯨ ꯁꯦꯒꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯃꯔꯤꯟꯒꯤ ꯊꯋꯥꯏꯅ ꯄꯤꯔꯛꯈꯤꯕ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯊꯥꯔꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯗꯕ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕꯒꯤ ꯃꯌꯦꯛ ꯑꯗꯨꯒꯤ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯌꯥꯎꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕꯤ ꯔꯦꯍꯃꯥꯗꯣ ꯄꯣꯖꯦꯁ ꯑꯣꯏꯈꯤꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯜꯂꯛꯈꯤꯕ ꯗꯦꯖꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ, ꯄ꯭ꯂꯁ ꯃꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯃꯥꯂꯥꯁꯨ ꯎꯕ ꯐꯪꯉꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯚꯤꯖꯟꯁ ꯀꯌꯥ ꯎꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯔꯤꯟ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯇꯣꯠ ꯑꯃꯗꯤ ꯔꯦꯍꯃꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯈꯛ ꯄꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯒꯇꯣꯠꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯂꯥꯕꯨ ꯀꯦꯟꯖꯦꯡꯂꯥꯇꯣꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗꯣꯏꯒꯤ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯤꯟꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯕꯨ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯅꯅꯕ ꯇꯧꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯟꯖꯦꯡꯂꯥꯇꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯈꯥꯝꯂꯨꯕ ꯀꯥꯟꯗ ꯃꯃꯥ ꯃꯔꯤꯟꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯤꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯂꯥ ꯑꯃꯗꯤ ꯗꯦꯖꯤ ꯍꯤꯡꯂꯝꯂꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯥ ꯆꯠꯇꯨꯅ ꯗꯦꯖꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯅꯅꯕ ꯁ꯭ꯂꯦꯠ ꯑꯗꯨꯗ ꯏꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕु ꯗꯦꯖꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯀꯩꯝꯇ ꯊꯧꯁꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯟꯖꯦꯡꯂꯥꯇꯣ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛ ꯄꯣꯖꯦꯁ ꯇꯧꯔꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯗꯨꯅꯤꯌꯥ ꯑꯃꯗ ꯄꯨꯔꯗꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯑꯦꯃꯦꯟꯗꯥ ꯑꯃꯗꯤ ꯒꯇꯣꯠꯁꯨ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯃꯦꯟꯗꯥ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯎꯒꯤ ꯃꯔꯥꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯕ ꯇꯧꯏ, ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯩꯝꯇꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯕꯥꯅꯤꯃꯛ ꯒ꯭ꯌꯥꯟꯂꯣꯏ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯒꯇꯣꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯥꯕꯨ ꯂꯤꯟꯁꯤꯡ ꯋꯥꯡꯒꯤ ꯑꯗꯨ ꯄꯥꯅꯅꯕ ꯀꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯇꯣꯞꯄ ꯖꯒꯠꯇꯒꯤ ꯇꯥꯕ ꯐꯪꯈꯤ꯫ ꯃꯥꯅ ꯉꯁꯥꯏ ꯐꯥꯗꯣꯔꯛꯄ ꯂꯤꯡꯁꯤꯔ ꯋꯥꯡꯒꯤꯗꯣ ꯃꯆꯤꯟꯗꯒꯤ ꯍꯥꯏꯅꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫
ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯈꯅꯥꯎꯗꯒꯤ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯎꯔꯥ ꯃꯆꯦꯠ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯑꯁꯤꯗꯒꯤꯗꯤ ꯃꯥꯁꯨ ꯃꯈꯣꯜ ꯊꯣꯛꯂꯛꯇꯨꯅ ꯂꯤꯡꯁꯤꯔ ꯋꯥꯡꯒꯦ ꯑꯗꯨ ꯍꯧꯅ ꯁꯛꯂꯛꯈꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯟꯖꯦꯡ ꯂꯥꯇꯣꯒꯤ ꯃꯈꯨꯠꯇꯒꯤ ꯃꯕꯥꯅꯤꯃꯛ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯏ ꯍꯧꯖꯤꯛ ꯑꯔꯣꯏꯕꯁꯤꯡꯗ ꯒꯇꯣꯠ ꯀꯦꯟꯖꯦꯡ ꯂꯥꯇꯣꯒꯤ ꯏꯔꯥꯠꯐꯝ ꯑꯗꯨꯕꯨ ꯁꯤꯗꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯁꯤꯗꯩꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯔꯣꯏꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯣ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ